PWD Department ke ayaba yaodana Churachandpur shajilliba Anglo Kuki War Centenary Gate asi kumja lisingani kungani thoi ki December taraga mapanda Churachandpur District ki DC na Louthoktana order pikhrabasu ngasi phaoba Louthoktana Leiriba Karigino haina RPI Athawale ki National Secretary Maheshwar Thounaojam na mari leinaba sing wahang hanglakli Hiramasing mari lainana kay sampata laiba Maheshwar gyum da pangthokpa paugi mifum amada mahakna wafum asi phongdoklatuna hai Anglo Kuki War Centenary Gate asi PWD gi ayaba lauraga sakibra haibagi Matangda RPI Thake Maduda PWD ki Michael ki gate asi sana na buhot of the department asi tagi ayabalo kibaliti haina paukum pirake Mari leinaba DC phaoba na louthoknaba order pikraba phaoba Gate asi ngasi phaoba louthokna leiba asi laibak thibani permission yaudana sakiba gate asi illegal oi amadi masina aranba puari ma semdana buhotnare maramadu gate asi athuba matamda louthokpaga loinana sasinaba puari ma semdana buhotnariba sing Asiki matangda mari leinaba singna clarification pifam thoe puarida thokhidaba Anglo Kuki wargi matangda semjin shajinba wari kya Delhi University yauna laipakasi maming leiraba chowa University kya gi syllabus ta hapchinle aranma toriba sing asigi matangda khangdoknabagi dama RTI asi thakibani masida mapal lepaktagi lo kaina khulai pairaga changlakliba Chin Kuki narco terrorist singna saugalaga Kuki purop ki mioi singna asingba aranma thong kya chathare haibagi mayek singna Hanglakli Masida Satana Get a si Maite Singna Maitana Bohotnaram haina Lana Maral Sizin Bayauna Taudokiasu Mamang the Tengna Kiba Lake Ravani Hainasu Magna Makataki Department na Manipur amata ni New Leiriba se adu Manipur sida ko gi Manipur sida aran ba history ta chat pa pamde aran ba history imta lahen ba pamde aduna aran ba history lai taragadi tawriba aran ba sing mafam si lai taragadi aduna ko gi haying tungda lakada ba generation gi damakta akai ba mayam lakani aduna yaragadi sigi 1912 2022 dasu sigi removal gi permission bi gi ba lai ko order bi gi ba lai rabani na Anglo Kuki War Centenary Get sigi yam thuna lokthok piro aduga sigi war Anglo Kuki War 1917-1919 se sunglai leitaba oibani sigi Leiriba concern department asu sigi history Leiriba se lale haina su hybrid ona concern related officials haizari